Manipur Top Trending News na tunga-tungaan ba reliable source hindi lakchasano matam-matam gi oiba maru oiba ipasu patul kanchari. Ahanbada Ojasingna Ludu Sanaduna Layinga Mairosing Mainda Hankiba Abu Khangamre MSF Kau Ojasing yang kan satranga sanabi satranga yang kan sanari aku Ojasing kau MSF na lajari ba mapam ase kau Haurai Junior High School Hai ba Haurai Junior High School gi Ojasing ne kau gi Oja hum ka yang kan satrang sanar bagi mami dunia kau MSF gi thongmi sing na thengnari se Manipur Student Federation MSF na lisang sina sangsilat tuna lakpa academic campaign aikoi lai ningthina tamsi habigi makhada ngasi lub asigi general secretary na luchingba team amana Imphal West ki Wangoi ZEO gi manungchan leiba Haurai Junior High School amadi Haurai High School edit hairiba mahilosang ani asida chatuna yengsilure haina MSF headquarter gi general secretary Sundar Kuman gi chirol amana fongdorti Chirol sina makha taraduna khongset aduda Haurai Junior High School gi oina oja manga amati multi tasking gi thomi ani lerma trainer ki school aduda mahiroi taraga mari enrollment thagalaga loinana regular oina mahiroi mapandang changnga ka bai kudam trainer ki laibak thibadi mahiro sing school awal rojinida mayinda hanaki baga loinana oja ani amadi multi tasking oja nupi amaga punsinduna Ludu Sanaduna lermki makoina mahiro sing mayinda hanki fawba khanglamdre Tim aduna hangbada mahiro sing classroom da lairi haina pakum piraki hairi masi kuma film sinadi kaidongda lengaki mahiro sing si phagalkani haiba MSF na thajade oja head adu chu class khara tormlaga sorat ama laibdagi halamki oja amana nabadagi karamdre lenana oja amasu imung manungda laikidaba yawbadagi karamdaba thenarki hairi matang asida MSF na hangjaningbadi thawdok wathok ana ayekidamak tangai fadana oja khara laktabasu lakliba khara asina Hawayang na class toromba oirabadi MSF su oja singbu aduki matik thagalamgadabani Manipur mahung kaya amadana oja watpagi wapam kya su laibani loinana oja singsi mahiro singbu takpi tambiduna tungi punsida apaba mahiro kya putokchagi haibagi wakalonda changlakpa oidoribra natragana isagi khudongchaba kharagi damak changlakibra haiba wahang asisu miyam dagi torokli masigumba oja ama oibagi mathau pangthoktabang sing asigi mathakta mari lainabasingna matik chaba action lakotpiu haina MSF na mari lenaba singi pungni chingsilaki masida natana campus asida lairiba Haurai High School da oja amana yamna thawai yauna mahiro singda laik tambiramba MSF na thengnarki government ki mahiro singda oja singa thawa sadaba amadi edet ki mahiro singtana oja ama oibagi mathau fajana torombasida MSF na angakpa poi masigumba kyasi mari lenaba singna kupna yengsinbiduna pakhatpam thokpa thabak pakhatpiu haina wafam thamlakli tongan miyamgi miyengdagi lengaki mahiro singda Thajaba thamlaki basigi yamna chaw maram adu mari lainaba singna thidokuna lengaki mahiroi laisang sing phagana ba thamoi sengna onabiu hairkli makha tarakada oil and paugi editor kalamda asumna phongdorti lakladi harau tobiu laman kumninglasu election da tawrase matam koibi tungda Prime Minister Narendra Modi Manipur da lakani haire hawgalangba September thasigi ani suba chayol da lakani haibani maramdi mahak Assam da thasigi 16 laklaga Numitugi ahing Guwahati da leklaga mathangi numit September 10 da Delhi da hankigani haina Assam gi Chief Minister Himanta Biswa Sarmana paumi singda phongdokre Prime Minister na Assam gi tongan mampham singda sangagadaba amasung urep uyung tamgadaba project sing phawba laukokre mahaki Assam khongsat siga iroinana Mizoram dasu yoksilamduna anobwa railway line amasung sagagani hairi tasasanu amasung lakchasano Delhi tamle basu Assam amasung Mizoram di leibak sigi manung chanba state singni Narendra Modi ki khongset si mayum state singda khongdarabani haina lawdawibani kaisu kaide Manipur su yoksilamgani pung ohum mari atenba matam oirabasu lakani haibasini khwaidigi luribadi lagdamdai matam khara naksilaklaga hair kadra haibadi khangde September 2025 phawdi Manipur da Prime Minister lakani haibasi Manipur lenga ki maikaidagi authority amatagi tindon leitonda kalakidri Nongobina laija ising ngaibagum thoktuna leklaba Manipur gi miyamda mahak lakani haibasi governor su haide chief secretary oina lengaki makokthongba official amatana haikide Prime Minister Narendra Modi lakpagi wafam sibu tabunungda onthokna section thamlibasibu kari oiramgadage soidana lakani haiba oiragana dong launa haibiraglo lakoidaba oiragasu adum hairo natragana laknaba akanba thawang di tawi adubu lakpa laktabadi lekhai tadri haiba oiragana
इरेंजना सिनेमानी हाइबदी हाइदोक यादबरा हाइबसिनी लांसी हौपदगी चिंग अमसुंग तमगी ताइनाफमसिदा रेड बफर जोन सिंग अवांगबा संबल खारलिबनी हाइदुना नरेंद्र मोदी गा मणिपुर गी मियाम गे मरक्तसु अचेप संबल खागे हाइरिब्रा चाही अनि हेना महाक लाकपिदे हाइदुना इखौ लांगलइबा मणिपुर गी मियाम दा अचुंबा असेंगबसिंग हाइदोकदबु नुंसुक नुंजानना चिन लुंदुना लेरिबसिगी मरमसिना करी ओइगदब जानो अदुबु मणिपुर लेंगाकी माइकैदगी मियाम दा ऑफिशियल ओइना कांथोखिद्रबा फावदा बीवीआईपी विजिट किनी हाइदुना चीफ सेक्रेटरी ना चेयर लौदुना सेक्रेटरीट साउथ ब्लॉक की मेन कॉन्फ्रेंस हॉल दा अवांग थाकी मिफम पांथोखरे मरी लेनबा लोइसंसिंगा पाइखतकदबा अमसुंग पांथोकदबा थबक थोरबसिंग लेखाइ ताना याथोकनखरे बीवीआईपी हाइबसिदी नरेंद्र मोदी सोइदना ओइरमगनी महाक ओइरमदुना लागबसु ओइरसनु महाकना सोइदना लाकदबा ओइरबदी चेक्सिलबनी हाइदुना स्वाइदा तौजु सारिबसिंगसिगी मचिन मयाम कुइना लुम्बा ngамदुइनो हौजिक लागिबा वहमदी प्राइम मिनिस्टर नरेंद्र मोदी लाकपा लाकबगी वहम नते लाकदना लाक्रे असु कुइबसी नोमगी खोंगसता लाक्तबसु पुंग खरगी ओइना फावबा लाक्तिबनी लाक्तबसु हामुनी अदुबु लाक्लबदी मियामना हराव तौगदबनी हाइनिंगबगी वानी मणिपुर पिक्चरबसु लाइरिबा यलहुमी सिंगी मयामदबसु खा नोंपोक एशियादा मसेक मंगल नायना लाइरिबनी इंग्लिश लोंदना हॉस्पिटैलिटी गा हायरगदा मिकौ मिराक फजबा थक्सी खासी नाइबा थौगलोन खंगबदा मालेमी चाखलबा लेबाक सिंदगी तोनथरिबनी यलहुमी प्रूफ सिना कदाई फावबा थाक वांगबगी हाइबबु मायकनबा लानफमदना कई अमसुंग नोंसादौना तौरबसु लानफमदगी मतुंग हंदुना चेनखिबा येकनबा खुद थारतिबनी येकनबा ओरबसु खुलाई पाइदबसिंदा ngami matagum hat patupa tautribani hoi mahak lakani haiduna manipur lengang na horel masa pangkat na duna pakhalak liba tharangsi na achumbo oiratuna soidan laklabadi ningthi jana taramna upi gadabani hoi ne nupi engang yauna mara lejadaba mioi sing dom handuna hatkre maru fawbo phangdabasu yame yum dukan hotel kaitel loisang yauna lanthum kaya ut onkre habasisu chumi hawjik chahi ani helaklaba fawda relief camp ta lariba singsu masagi yum da hanjin hanba ngamdri national highway singa mahok sagumna chatoksin tawba yadri habasisu achumbani adubu laika naringaida naba hangba lakhide tanbang hogduna sirabasu poloiba yawradre mangani lehun sorar amasung phiroide fawba lakhide haiduna hojik mahakna athengoda thorpa thabal oiraduna tandandawna put phawjilakpadasu kaidawgi tathi tawoina tawruduino asumaina tawruba chumloi lebakida chanar kaiba democracy gi lengaklon sidadi mahak prime minister ni habagi wani hojiki mahak लेबाक्सिगी तौगे तंगंबा निथौनी मसिगी मथक्ता पालिंगैदा हाइंगसु नोंजौ हाइबा चुमख्रबा वाफम अमसु लैबनी करिगिदमक फुरुपसिगी यलहुमिसिंगी पुंगनि वाखल सोंथगदुइनो मे 2023 दगी मथोंग मरम खंगना फुरुप मचा खरना लाल तौरी हाइदुना निंहनफम थोकप्रा सही तरेत अवागी मखादा लेक्लबसु मखोइबु निथि तुरेल वांग मफावदा तांथोखिबनी मणिपुरगी निंगतंबा मांगखिदनबा निमित ताबा लैते हाइनरिबा ब्रिटिश फावबा माइथिरनी खंगना लाफमदगी तुंग हंदुना चलक्तना लाथेंगखिबनी ममांगी कुमजा 2024 दा पांथोखिबा मिखलदा लौखिगे ईवीएम थुगाइरसु बूथ कैप्चर तौरसु पोलिंग स्टेशन मनुंगदगी नोंमैना नमदुना चिंथोलगा नेटखबसु वोट थादबा लाकपा अहल फावबा नोंमै मरुना पाहनबगी तमथिरबा थोदोकसिंग पिकथना थोहनखबसु मियामना अपांबा मिरुपसिंग खनखिबा नत्तबरा अदुगी थौनादु मयंग ताहनखिनु पेंदबा साउनिंग मपुनमक फाथरगा हा चिकतुना खांखो लमन खुमिंगलबसु मफम अमसुंग मतम येंगदबनी ngaingamdaba tawnu mathangi manipur legislative assembly mikhal khutna lam phangsilaklavani election da phawbadi warabasu wana ngairo kedobuge video si pawdumada soi khilan ki bawabasu mapigani channel si bunuk sibiduna share amadi subscribe tawbibi damo haingai tan thalak khondok sari amadi makhatana myam gi seba tawbangamba ojege